Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau ngai papunba kholauge update gi lokhucharake Myanmar Kuki Kna ama Junta army na air strike tawbada sikre India macha lakh 8 ka 15 ga loinana mijo crore amaga lakh 10 rom Trump na US tagi tangkhairakadauri Kabo Valley Manipur gi lam oiri haina Home Ministry of Annual Report na claim tawakre Hello neighbor Naga haina Ginit Haufkif kauba amana Kukiland Facebook page ta Naga singda maitai ga Kuki ga lansok na balorba matungda Naga singna pamlabadi Kuki ga amuk lansok na si haiba wafam ama viral oiragliba Manipur gi chingda khunda minariba chingmi singna lumna lobi danaba appeal tawrakli loinana Kukiland Facebook page ta fonglakliba wafam asibu yaningdaba su phongdorakli Facebook page asida fongliba article asi amaga Yengthina hanaba hotnaba article amani haina KSO General Headquarter na Fongdokladuna article asina maram oiraga Naga amasung Kuki singi marakta kanglufki oiba irang thoraknaba silei Naga ichel inau singna Ginit Haufkif ki article asina asawba pohannaba maram ama oire article asimak Naga amasung Kuki singi marakta khut thongna hannaba pandamda thorakpani haina KSO na lawi Adubu KSO gi maikaidagidi Kukiland Facebook page ta Fongdokhre wafam asilum na laude kanagumba maranai oijaba thiba mioi kharana thadokpa article ni haina lawi adubu hojik oiriba state ki phibam aseda kanglup ki irang thokpa yaba mawong da pau thadorokpa asi KSO na line laude maram asina kari maramdagi kanglup ki irang thokpa yaba warol social media da thadoroklibano haiba adu thijinba hore KSO gi branch khudingmakta Ginit Haufkif haiba mioi asi masak khangdoknaba thiba yaba thiri adubu hojik fawbagi oina Kuki jo community marakta Ginit Haufkif haiba mioi asi fangbangamdri adubu kanglup ki irang thokpa yaba mawong da article thadokliba kangbu adubu KSO gi maikaidagi akanma mawong da condemn tawi ahanbagi oina thijinbada article iriba mioi aduna Kuki singi sagai amagi ming sijinaraga miyambu lana lamjingnabu honare haiba asima khanglei Maramdi Haufkif haiba ming sijinaba asina thawong asi Kuki singna chathaba manaba hotnabani haiba asi mayek single India amasung Bangladesh ki border da leiriba ungkhatnaba sing asigi manung chana India gi lauba singna Bangladesh pu maral siraduna makhoi gi border guard singna West Bengal gi Malga district da leiba border ga yamna naknaba mafam oiriba Sukhodepur khungangda bunker kaya sajilakre loinana lauba sing adugi mathakta nongmai kap pagi threat su thamlakre hairi mamang chegi August da Sheikh Hasina gi lainga tukhiba amadi mahak India da chelaktuna leiriba dugi matung Dhaka da leirakliba interim lengakna anti India oiba wafam kaya fongdokpa leiki madugi marakta border gi issue asina hena mai chusili hadakta India gi maikaidagi Bangladesh ka lonaba mafamda warfare na sambal khabagi thabak chathakibada Bangladesh gi maikaidagi yaningdaba fongdorakpani Sukhodepur khungagi lomi singna makhata na fongdorakpada Bangladeshi border guard singna makhoi gi bunker sing aduda leiraga India gi loba singda kapkani haina ki hanbaga loinana makhoidagi lansilaklaga India gi lam manungda horiba mahai marong sing lokpagi thabak thoram singda sawgali haina maral siragli marasida leiba ani gi maikaidagi high commissioner sing kauna duna border da leiriba issue sing adu loisinaba wari sanaba leikhrabani Bangladesh na India gi Pranoy Brahma bu kauki aduga India na Bangladesh ki Nurul Islam bu kauduna wari sakibani